The GK channel bu miyeng tabiriba pumnamakpu Gorbachevna ahamdamakta taramna okjari. Midyeng tabiriba pumnamakna aihakpu pukning thawgatpiba oina video asibu like tawbiu, channel asibu subscribe tawbiu loinana mayam pumnamakna video asibu loiba phawbutang miyeng tabiu. Ngasigi video asi hawdringaigi mangoinana adomgi screen da uriba contest asi adomna hojik phawba saruk yabidriba oiragadi I button da pijariba link asita changduna video asibu mityeng tabiu, contest asibu saruk yabiu, loinana channel asibu subscribe tawbiu amadi video asibu su like amasung share tawbiramu. Ngasigi video asi matang asida hawjarage. Ngasigi ahanba wahang asidi. The longest river in the world is A. The Nile, B. The Mississippi, C. Amazon, D. None of this. Pithribigi khwaidagi sangba turel adu karambano. Ahanbada the Nile, anisubada the Mississippi, ahumsubada Amazon, marisubada mathakta palibasing asi amatta natte. Ngasigi anisuba wahang asidi. The highest waterfall in the world is A. Tugela Falls, B. Angel Falls, C. Yosemite Falls, D. None of these. Pithribigi khwaidagi wangba waterfall adu karambano. Ahanbada Tugela Falls, anisubada Angel Falls, ahumsubada Yosemite Falls, marisubada mathakta pallibasing asi amatta natte. Ngasigi ahumsuba wahang asidi. Alice in Wonderland was written by A. Lewis Carroll, B. George Eliot, C. Charles Darwin, D. None of these. Alice in Wonderland hariba asi kanana irambano. Ahanbada Lewis Carroll, anisubada George Eliot, ahumsubada Charles Darwin, marisubada mathakta pallibasing asi amatta natte. Mathakta palliba wahang ahum asigi adom-adomgi achumba paukhum adu mathang numitki numidang wairam pung mari phawbagi mamangda comment tawbirao. Hariba question ahum asigi achumba paukhum pibirakpa comment pibirakpa miyoi ama khangatcharaga mathangi video da mahakki ming adu laukthokchagani amasung hariba question ahum asigi achumba paukhum su mathangi video da haidokchagani. Loinana channel asida hariba video asi numit khudingi numidangi pung 9 taba matamda thadokcharakani. Mamangi video da hangjakiba wahang ahum. Ahanbada Onam is celebrated in A. Kerala, B. Rajasthan, C. Tamil Nadu, D. Maharashtra. Hairiba wahang asigi achumba paukhumna A. Kerala ni. Ani suba wahang da the most populated city in India is A. Mumbai, B. Calcutta, C. Delhi, D. Bangalore. Hairiba wahang asigi achumba paukhumna A. Mumbai ni. Ahum suba wahang da National Chemical Laboratory is situated in A. New Delhi, B. Pune, C. Calcutta, D. Lucknow. Hairiba wahang asigi achumba paukhumna B. Pune ni. Loinana hairiba wahangsing asigi achumba paukhum pibirakpa miyoi adu khannabagidamagta aigi video ga link adu random picker da hapsare. Loinana laibak phaba miyoi adudi Mangal Sana Pairembamni. Video asibu yengbiba amasung comment tawbibagidamag adombu thagatchari. Midyeng tabiriba pumnamakna video asibu like tawbiramu, share tawbiramu, loinana channel asibu su mapung phaba channel ama oinabagidamagta subscribe tawbiramu, loinana anauba video ama hek lakpaga khangnabagidamagta bell icon da nambiu. Miyeng tabiriba pumnamapu asigi oinadi kainanaba yathang nijari mathangi video da amuk thengnarasi mayam pumnamapu Gorbachevna amuk hanna thagatpa phongdokchari.